India government amasung Zeliangrong United Front ZUF anigi marakta peace agreement sign taunakhraba amasung nakan anigi position chap chana khangdoklaba matung nakan anina political dialogue chathanaba hayeng matam lepkhre maram asina miyamna wari sanaba si maipaknaba amadi aikhoigi matam sangna tanduna laklaba demand sing adu fangnaba lai khorambiyo amadi yaifamangol pibiyo haina front asina thadorokpa cherolamada khangalakli Front asigi Ministry of Information and Publicity ki Deputy Secretary Arlu Saikho ki cherol amana hai mafam asida khundariba Zeliangrong amasung masiga naknaba phurup singgi miyamna amato oina Union of India gi manungda Administrative Unit amagi makhada punna laiminaba apunba political mass drive changsin minase Prime Minister Narendra Modi gi luching makhada state asida leiriba issue kaya gi manungda Zeliangrong political issue asida ahanba meeting thamduna thabak paikhatlakpa asina Zeliangrong miyamda anauba asama lehanle Zeliangrong historical and political issue asika mari lenana hojek political dialogue chathabagi thak yaurakle matam kaya chayet naba amadi muknaba kaya mayok taduna laklaba matung ngasigi India government ka Zeliangrong amasung masiga naknaba furup sengi apunbagi saktam oidiba loop asiga political settlement ama purakpagi khongthang changsin bahaurakle haina cherol asina makhatarakli